Monja gang ni kana thawa mi no. Ai gini. Tuang da bane. Is tuang da ahan ba mi butu. Asile mo tin na pe hoai gale. Mayam karin na tin na pa. Manungda masa I copy dum hapchali mana khang na baina. Hello mayam ngasi ki video siti ayuktagi hauna nungthang mawbagi isana tawbasingdo video khara semjage tawbani ado asina ayuki breakfast ni mai chagi cha leire aduga muri ga bread ka makina sangom tudi myam chagi ge Baba Ida kheti leire Ini dua jam nak. Hah? 2 jam tu saya rawat sekolah. Kamu ya? Apa? Saya iskul gitu. Nak tidur. Apa? Apa? Nak jauh tu siapa? Ini, kayak tu kalau nak cuci ni. Wachaba loina makut hamdo khotona ta halaga amuk lai khuram halle sumaina ma chalam dai khudingi oina lai se khuram ya ba chalam dai school chalam dai thogam dai da khudingi lai khurami lamaga hallage na tawbada akhoi ichanipi magi machanupa amasu tammi ado mana manungda changusi angang thingjalam gaina aisu amu manungda change mogi nursery class ki room da aduga angang singsi joina video kapchalini mingai gauga ha ngan thoibi hen thoibi lan thoibi wa nang maya do jege aduga amu ichanupi classroom da mu change jai khomai mai caption ge khangye ige sikana no sha kai min gau ga ha hai mai dai wan hai tu School chutti thare mapana lawbirure hanbadadi mapana lawri chatpadadi aina thilli ma hoji du thok khot loidana ko lai check tawba loire tuition chatpagi lai check taw khotna ma loire aduga ma hoji ngahatang sanarani minute 35 mu sanarani aduga amu tuition chatlani yamnadi sanaba phangtre mayam
ꯇ꯭ꯌꯨꯁꯟ ꯆꯠꯄꯒꯤ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯏꯕꯥꯏꯅꯤ ꯑꯩꯅ ꯇ꯭ꯌꯨꯁꯟ ꯊꯤꯟꯕꯤꯕ ꯊꯣꯛꯂꯛꯏꯅꯤ ꯑꯗꯨꯒ ꯃꯥꯁꯦ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯌꯤꯡꯕ ꯑꯝꯇꯪ ꯊꯛꯀꯦ ꯍꯥꯏꯅ ꯃꯦꯡꯒꯣ ꯐ꯭ꯔꯨꯇꯤ ꯑꯃ ꯂꯧꯔꯛꯑꯦ ꯑꯗꯣ ꯅꯨꯡꯁꯥꯁꯦ ꯌꯥꯝꯅ ꯁꯥꯏꯌꯦꯕ ꯑꯗꯨꯅ ꯑꯌꯤꯡꯕ ꯊꯛꯀꯦ ꯍꯥꯏꯃꯟꯈꯤꯗꯅ ꯑꯃ ꯂꯧꯕꯤꯔꯛꯑꯦ ꯃꯣꯏꯒꯤ ꯐ꯭ꯔꯦꯟ ꯂꯥꯛꯑꯦ ꯕꯅꯤꯇꯥ ꯏꯀꯥꯏꯈꯔꯦ ꯐꯔꯕꯗꯨꯗꯤ ꯎꯔꯦ ꯎꯍꯧꯔꯦ 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 ꯑꯩꯈꯣꯏ ꯆꯤꯆꯦ ꯆꯧꯕꯤ ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯤꯁꯤ ꯌꯦꯡꯉꯣ ꯏꯀꯥꯏꯈꯔꯦ ꯑꯦ ꯁꯃꯨꯟꯒ ꯌꯥꯝ ꯐꯖꯩꯅꯦ ꯁꯃꯨꯟ ꯌꯥꯝ ꯐꯖꯅ ꯇꯥꯔꯛꯏꯅꯦ ꯑꯦ ꯀꯩꯌꯥꯡ ꯆꯥꯔꯛꯏ ꯕꯅꯤꯇꯥ ꯀꯩꯌꯥꯡ ꯆꯥꯔꯛꯀꯦ ꯑꯩꯒ ꯈꯪꯗꯦ ꯊꯣꯡꯕ ꯂꯩꯕ꯭ꯔꯥꯅꯦ ꯈꯪꯗꯦ ꯏꯟꯖꯥꯡ ꯂꯩꯕ꯭ꯔꯥ ꯋꯥ ꯁꯥꯕꯁꯨ ꯁꯒꯣꯜꯌꯦꯟ ꯉꯁꯤ ꯁꯤ ꯊꯥꯗꯔꯣ ꯁꯥꯕꯅ ꯆꯥꯏ ꯕꯅꯤꯇꯥ ꯍꯪꯉꯣꯏ ꯐꯥꯈꯤꯗꯣꯔꯦ ꯕꯅꯤꯇꯥ ꯃꯥꯁꯦ ꯇ꯭ꯌꯨꯁꯟ ꯊꯤꯜꯂꯝꯕꯒ ꯑꯩ ꯄꯣꯂꯥꯄꯨꯟꯗ ꯋꯥꯛꯀꯤꯡ ꯑꯣꯏꯅ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯈꯣꯔꯁ ꯀꯂꯔ ꯇꯧꯔꯛꯑꯦ ꯑꯗꯨ ꯍꯜꯂꯛꯄꯗ ꯃꯥꯁꯦ ꯂꯧꯕ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯅ ꯄꯞ ꯇꯧꯅ ꯂꯧꯕ ꯆꯠꯂꯨꯔꯦ ꯇ꯭ꯌꯨꯁꯟꯗꯒꯤ ꯑꯗꯣ ꯂꯧꯕ ꯆꯠꯄꯗꯨꯗꯤ ꯚꯤꯗꯤꯑꯣ ꯀꯥꯞꯆꯍꯧꯗ꯭ꯔꯦ ꯁꯤꯁꯦ ꯁꯤꯒꯁꯨ ꯂꯩꯔꯦ ꯄꯥꯅ ꯁꯤꯒ ꯀꯦꯔꯣꯠ ꯂꯩꯔꯦ ꯁꯤꯒ ꯊꯕꯤ ꯂꯩꯔꯦ ꯀꯥꯔꯣꯟ ꯂꯩꯔꯦ ꯁꯤ ꯐꯖꯩ ꯁꯤꯅ ꯃꯃꯥ ꯁꯤꯁꯤꯅ ꯊꯤꯜꯂꯅꯤ ꯁꯤꯅ ꯊꯥꯡꯖꯤꯡ ꯊꯤꯟꯕ ꯀꯧꯏ ꯁꯤꯒꯤ ꯃꯃꯤꯡ ꯊꯤꯟꯕ ꯀꯧꯏ ꯍꯥꯏꯌꯦ ꯁꯤꯁꯤꯅ ꯂꯦꯕꯨ ꯁꯤꯁꯤꯅ ꯃꯦꯡꯒꯣ ꯂꯦꯕꯨꯁꯨ ꯂꯧꯔꯦ ꯁꯤꯁꯤꯅ लीची टोमेटो ꯁꯤ ꯊꯥꯡꯉꯛꯀꯅꯨ ꯁꯦ mama tu pale aina ꯁꯦ ꯃꯥ ꯂꯦꯆꯨ ꯆꯅꯥꯗꯩ ꯆꯥꯒꯦꯅ ꯀꯞꯄꯤꯗꯨꯒꯤ ꯑꯩꯅ ꯂꯐꯣꯏ ꯂꯩꯔꯦ ꯕꯥꯜꯍꯜꯂ ꯍꯦꯛ ꯆꯥꯗꯣꯏꯅꯤ ꯃꯥ ꯌꯦꯡꯉꯨꯁꯦ ꯃꯥ ꯆꯥꯒꯤꯗꯣ ꯍꯧꯖꯤꯛ ꯇ꯭ꯌꯨꯁꯟ ꯆꯠꯇꯣꯔꯕꯅꯤ ꯇ꯭ꯌꯨꯁꯟ ꯊꯤꯜꯂꯝꯃꯨ ꯇ꯭ꯌꯨꯁꯟ ꯆꯠꯈꯤꯗꯣꯔꯦ ꯑꯃꯨꯛ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯕ꯭ꯔꯣ ꯍꯥ ꯍꯥꯎꯕ꯭ꯔꯣ ꯀꯌꯥꯝ ꯍꯥꯎꯏ ꯁꯤꯜꯂꯤ ꯍꯥꯏ ꯃꯦꯡꯒꯣ ꯆꯥꯗꯣꯏ ꯅꯠꯇꯦ ꯍꯧꯖꯤꯛ ꯆꯠꯂꯣ ꯊꯦꯡꯉꯅꯤ ꯕꯅꯥꯅꯥ ꯑꯍꯨꯝ ꯆꯥꯔꯦ Lettuce ahum chare, lettuce ahum chare. Ready. How bro? How? Hey. Hey. Không chăng rồi, không chăng rồi. Ê. Dạ lo xe lo lọt thiên anh. Tuition chakidore hoji mapana thilurani ai thilaroi. Mapada ngai leira. ꯃꯄꯥ ꯃꯆꯥ ꯆꯠꯈꯔꯦ ꯅꯨꯡꯊꯤꯟꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯇ꯭ꯌꯨꯁꯟ ꯇꯧꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯟꯗꯥ ꯄꯨꯡ 6:30ꯗꯒꯤ ꯑꯃꯨꯛ ꯆꯠꯂꯤꯅꯤ ꯅꯨꯡꯗꯥꯡꯒꯤ ꯇ꯭ꯌꯨꯁꯟ ꯄꯨꯡ 9ꯗ ꯍꯜꯂꯛꯇꯣꯏꯅꯤ ꯑꯗꯨꯒ ꯑꯅꯤꯁꯦ ꯑꯩꯈꯣꯏ ꯗꯨꯀꯥꯟꯗ ꯂꯩꯔꯤꯕ ꯑꯗꯨꯒ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯑꯅꯤꯁꯤꯒ ꯀꯥꯞꯁꯜꯂꯤꯅꯤ ꯑꯗꯣ ꯚꯤꯗꯤꯑꯣ ꯀꯥꯞꯄꯦꯅ ꯑꯅꯤꯁꯤꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯂꯨꯄꯥ 10 ꯂꯧꯅꯤꯡꯉ ꯂꯧ ꯑꯁꯤ ꯃꯣꯖꯥꯁꯤ ꯀꯅꯥꯏꯅꯣꯁꯦ ꯃꯣꯖꯥꯔ ꯈꯪꯗꯦ ꯀꯅꯥ ꯊꯝꯃꯝꯃꯤꯅꯣ ꯑꯩꯒꯤꯅꯤ ꯇꯣꯡꯗꯕꯅꯦ ꯏꯁ ꯇꯣꯡꯗꯕ ꯑꯍꯥꯟꯕ ꯃꯤ ꯄꯨꯊꯣꯛꯑꯝꯃꯤꯅꯤ ꯋꯥꯛꯀꯤꯡ ꯆꯠꯄꯗ ꯇꯣꯡꯒꯦ ꯇꯣꯡꯗ꯭ꯔꯦ ꯑꯗꯨꯒ ꯍꯋꯥꯏ ꯆꯥ ꯃꯅꯝ ꯅꯝꯃꯣꯅꯤ ꯀꯥꯏ ꯅꯝꯗꯦ ꯀꯩꯁꯨ ꯅꯝꯗꯦ ꯌꯦꯡꯉꯨꯁꯦ ꯅꯝꯗꯦ ꯌꯦꯡꯉꯨꯅꯦ ꯀꯣꯝꯄꯣꯟ ꯃꯅꯝ ꯁꯦ
ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯁꯦ ꯐꯖꯗ꯭ꯔ ꯌꯦꯡꯉꯨ Mai koi thong ai ni ba je. Oi. ꯒꯥꯔꯤꯒ ꯃꯌꯥꯝ ꯆꯦꯜꯂꯗꯅ Noi pana lai ram ba thong an da na. ꯑꯗꯨꯅ ꯑꯁ 53 da kya hoyi. ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯄꯥꯅ ꯂꯩꯔꯝꯕ ꯊꯣꯡꯒꯥꯟꯅꯤ ꯃꯌꯥꯝ ꯒꯥꯔꯤꯒ ꯆꯦꯟꯗꯅ 37. ꯒꯥꯔꯤꯒ ꯆꯦꯟꯗꯅ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔ ꯌꯦꯡꯉꯨ ꯁꯦ ꯃꯌꯥꯝꯁꯤꯒ ꯃꯥꯏ ꯃꯣꯕꯥꯏꯜꯁꯦ ꯄꯩꯁꯥ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯥꯖꯟꯕꯤꯔꯛꯎ ꯆꯥꯟꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯕꯤꯗꯦ ꯑꯉꯥꯡꯁꯦ ꯀꯞꯈꯤꯗꯣꯔꯦ Good. ꯒꯥꯔꯤ ꯑꯃ ꯂꯩꯅꯤ ꯑꯗꯨꯅ ꯃꯥ ꯄꯩꯁꯥ ꯊꯥꯕꯤꯔꯛꯑꯣ ꯃꯌꯥꯝꯁꯤꯒꯤ QR ꯀꯣꯗꯁꯤꯒ ꯅꯨꯡꯁꯤꯕꯤꯔꯗꯤ ꯂꯨꯄꯥ ꯑꯃꯃꯝ ꯃꯈꯥꯏ ꯑꯃꯃꯝ ꯊꯥꯕꯤꯔꯛꯎ Ai botar wala to ai ki ki je. mayam tin je yung karenda tin na pi mayam nga kita ujari Asile mo tin na pe hoai gale. mayam karenda tin na pa ura po ngasi ta ujari ngasi ta ujari tin na pa siya mayam light ta ay punsi gi ujadri aduna mayam jeng biu kya badan tin na pino iya napung machu light kapi ne akwai thonga je sujam phajane khallu debo bada khai de akwai thonga je sujam phajane khallu debo yam phajarami ꯅꯨꯡꯗꯥꯡꯒꯤ ꯍꯤꯟꯖꯥꯡ ꯊꯣꯡꯅꯕ ꯃꯨ ꯇꯧꯔꯒꯦ ꯍꯤꯟꯖꯥꯡꯁꯦ ꯁꯣꯏꯕ ꯈꯣꯠꯄ ꯂꯣꯏꯔꯦ ꯍꯋꯥꯏ ꯆꯥꯒ ꯊꯣꯡꯗꯣꯏꯅꯤ ꯑꯗꯨꯒ ꯊꯥꯡꯖꯤꯡ ꯑꯃꯁꯨ ꯃꯦꯠꯂꯒꯦ ꯊꯥꯡꯖꯤꯡꯁꯦ ꯀꯨꯏꯔꯦ ꯆꯥꯗꯕ ꯑꯗꯨꯒ ꯇꯣꯅꯤꯡꯈꯣꯛ ꯈꯔ ꯑꯗꯨꯒ ꯅꯨꯡꯁꯤ ꯍꯤꯗꯥꯛ ꯈꯔ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯐꯖꯅ ꯇꯧꯅ ꯃꯦꯠꯂꯅꯤ ꯃꯌꯥꯝ ꯇꯤꯁꯟ ꯂꯧꯔꯨꯅ ꯍꯜꯂꯦ ꯃꯝꯃꯤ ꯎꯗꯦ siga dada hitam kayak udah tuh iya angang ani ya hitam ki mama Amita youtuber kayak aku amam pada lain ini yang kayak udre good night bye Mia good night cho ꯃꯌꯥꯝ ꯍꯋꯥꯏ ꯆꯥ ꯊꯣꯡꯕ ꯂꯣꯏꯔꯦ ꯁꯤꯒ ꯊꯕꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯉꯥꯟꯕ ꯑꯗꯨꯒ ꯂꯦꯝꯕꯨ ꯑꯗꯨꯒ ꯁꯤ ꯃꯄꯥꯒꯤ ꯆꯥꯛꯅꯤ ꯑꯩꯅ ꯆꯥꯛꯁꯤꯡꯁꯦ ꯂꯣꯏꯁꯜꯂꯝꯃꯒ ꯑꯉꯥꯡ ꯂꯧꯕ ꯆꯠꯂꯨꯔꯤꯅꯤ ꯁꯤꯅ ꯏꯃꯥ ꯏꯆꯥꯒꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯈꯤꯒꯦ ꯆꯥꯛ ꯆꯥꯕ ꯍꯧꯔꯒꯦ ꯆꯥꯔꯒꯦ ꯆꯥꯛ ꯏꯃꯥꯒꯤ ꯗꯁ ꯃꯥ ꯆꯥꯛ ꯆꯥꯕꯗ Tiga egi cak tiga mamagi cak leda egi di mamagi si kan si hitam lagi di hijau lagi se ya Panjingnya pak tiga enam belas masa kata ini si sini kayak hawai cak tiga na tabiga squat angan ba si sini tabi ini bos kata iba lagi si sini lebu lagi si sini squat no angan ba ada bisa ya ꯃꯌꯥꯝ ꯍꯤꯟꯖꯥꯡꯁꯦ ꯌꯥꯝꯅ ꯍꯥꯎꯔꯝꯃꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯔꯝꯃꯦ ꯍꯋꯥꯏ ꯆꯥ ꯊꯣꯡꯕꯁꯤꯁꯨ ꯀꯨꯏꯔꯦ ꯆꯥꯗꯕ ꯑꯗꯨꯅ ꯌꯥꯝꯅ ꯍꯥꯎꯈ꯭ꯔꯦ ꯉꯁꯤꯗꯤ ꯏꯃꯥꯟꯅꯕꯤꯅ ꯂꯣꯟꯕ ꯍꯋꯥꯏ ꯆꯥꯁꯦ ꯌꯥꯝꯅ ꯍꯥꯎꯔꯦ ꯍꯩꯕꯅꯤ ꯃꯥꯛꯇꯤ ꯂꯣꯟꯕ ꯑꯩꯗꯤ ꯍꯩꯇꯦ ꯑꯩꯗꯤ ꯆꯥꯕꯇꯅꯤ ꯍꯩꯔꯤꯕ ꯑꯗꯣ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯔꯦ ꯀꯨꯏꯔꯦ ꯆꯥꯗꯕꯅꯤ나 ꯐꯖꯅ ꯆꯥꯔꯦ ꯑꯗꯨꯒ ꯆꯦꯡꯒ꯭ꯔꯨꯞ ꯃꯆꯩꯁꯤꯁꯨ ꯌꯥꯝꯅ ꯍꯥꯎꯔꯦ ꯕꯨꯞ ꯕꯨꯞ ꯂꯥꯎꯗꯅ ꯆꯨꯞꯄꯗ ꯌꯥꯝꯅ ꯍꯥꯎꯔꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯔꯦ ꯃꯌꯥꯝ ꯏꯃꯥ ꯏꯆꯥ ꯆꯥꯕ ꯂꯣꯏꯔꯦ ꯍꯥꯎꯃꯟꯒꯤꯅ ꯂꯣꯏꯅ ꯈꯥꯂꯤ ꯑꯣꯏꯔꯦ ꯄꯨꯈꯝꯁꯦ ꯂꯣꯏꯅ ꯆꯥꯊꯣꯛꯈꯔꯦ ꯇꯦꯡꯀꯣꯠꯁꯨ ꯈꯥꯂꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯦꯝꯃꯤꯁꯦ ꯊꯕꯤ ꯈꯔ ꯂꯦꯝꯃꯤ ꯄ꯭ꯂꯦꯠꯇ ꯑꯗꯨꯒ ꯃꯥꯅ ꯆꯥꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯅꯨꯗꯜꯁ ꯊꯥꯏꯅ ꯂꯩꯕꯁꯦ ꯌꯦꯡꯉꯨ ꯑꯗꯨꯒ ꯊꯕꯤꯁꯤꯁꯨ ꯃꯥ ꯆꯥꯊꯣꯛꯑꯁꯤ ꯍꯥꯏꯌꯦ ꯑꯗꯨꯅ ꯏꯃꯥ ꯏꯆꯥ ꯊꯕꯤꯁꯤꯁꯨ ꯂꯣꯏꯅ ꯆꯥꯊꯣꯛꯑꯦ ꯑꯗꯨꯅꯤ ꯉꯁꯤꯒꯤ ꯏꯟꯖꯥꯡꯁꯦ ꯌꯥꯝꯅ ꯍꯥꯎꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯛ ꯇꯣꯛꯂꯦ ꯑꯗꯨꯒ ꯃꯥ ꯍꯧꯖꯤꯛ ꯂꯥꯏꯠ ꯆꯦꯛ ꯇꯧꯈ꯭ꯔꯅꯤ ꯃꯥ ꯇꯨꯝꯅꯤꯡꯉꯦꯕ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯄꯨꯡ 10 ꯇꯥꯁꯟꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯁꯦ ꯇꯨꯝꯅꯤꯡꯉꯦꯕ ꯑꯗꯣ ꯂꯥꯏꯠ ꯆꯦꯛ ꯇꯧꯔꯅꯤ ꯍꯧꯖꯤꯛ ꯃꯥ
ꯂꯥꯏꯔꯤꯛꯁꯤ ꯀꯃꯥꯏꯅ ꯆꯥꯎꯔꯤꯕꯁꯦ ꯃꯥꯅ ꯃꯅꯨꯡꯗ ꯂꯥꯏꯔꯤꯛꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯀꯣꯄꯤ ꯑꯗꯨꯝ ꯍꯥꯞꯆꯜꯂꯤ ꯃꯥꯅ ꯈꯪꯅꯕ ꯍꯥꯏꯅ ꯁꯤ ꯁꯥꯏꯟꯁꯅꯤꯅ ꯁꯥꯏꯟꯁꯀꯤ ꯀꯣꯄꯤ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯒ ꯁꯨꯃꯥꯏꯅ ꯈꯨꯝꯖꯜꯂꯤꯕ ꯁꯤ ꯅꯠꯇ꯭ꯔꯣꯌꯦ ꯁꯤꯗꯁꯨ ꯂꯩ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯣꯏ ꯍꯥꯞꯆꯜꯂꯤꯕ ꯃꯥꯏꯁꯦ ꯁꯤꯅ ꯒ꯭ꯔꯃꯥꯔ ꯏꯪꯂꯤꯁꯇꯨ lối học trên này này hindi 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 su bài nó lối nó học trên này man mayam ado maunga lai check to halamaga ai kon phengba chatle ado ma lai check se dum pi ngai dei masana dum tawri school dress setpa khotpa masana adum loina tawri aina tawge ka yade nasari kari ngai da bude na tawramme ko ado kg1 ka bude di masana adum tawre ado aduga mana video se mata si talo se lagi ka su hairame like check taw loraga aduna mayam ai su video se mata si talo se lagi bye bye good night comment taw biramu mayam like taw biramu subscribe taw biramu bye bye good night video se mata si talo se